ꯉꯁꯥꯏꯒꯤ ꯅꯍꯥꯔꯣꯟꯒꯤ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯔꯥꯖꯨꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯅ ꯍꯥꯏꯈ꯭ꯔꯦ ꯂꯧꯎ ꯁꯤꯡꯎꯒꯤ ꯃꯔꯝꯗ ꯍꯥꯏꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯃꯤꯇꯤꯡꯁꯦ ꯑꯗꯨꯒ ꯑꯩ ꯅꯨꯄꯤꯔꯣꯝꯗ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟ ꯑꯃꯗꯤ ꯃꯧ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯅ ꯃꯇꯦꯛ ꯑꯃꯗ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯅ ꯑꯁꯤꯁꯨ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯤꯔꯣꯝꯒꯤ ꯍꯥꯏꯒꯗꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯍꯥꯟꯅꯒꯤ ꯑꯍꯟꯒꯤ ꯋꯥꯔꯤꯗꯤ ꯑꯣꯖꯥꯅ ꯃꯌꯥꯝ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯑꯣꯖꯥ ꯃꯅꯤꯅ ꯃꯁꯤꯁꯨ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯖꯔꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯑꯣꯏꯔꯤꯕ ꯑꯍꯜꯂꯣꯟꯒꯤ ꯑꯣꯏꯔꯒꯗꯤ ꯍꯥꯟꯅꯒꯤꯗꯣ ꯑꯗꯨꯝ ꯂꯩꯖꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯃꯧ ꯅꯍꯥꯁꯤꯡ ꯑꯩꯅ ꯉꯥꯡꯗꯣꯔꯤꯁꯦ ꯁꯥꯎꯅꯤꯡꯕ ꯂꯩꯔꯁꯨ ꯁꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯑꯗꯨꯝ ꯇꯥꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯂꯧꯕ ꯌꯥꯕꯅ ꯂꯧꯁꯤꯟꯕꯤꯌꯨ ꯂꯧꯔꯣꯏ ꯍꯥꯏꯕꯅꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯗꯣꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯆꯥ ꯏꯃꯧ ꯃꯌꯥꯝꯁꯦ ꯍꯥꯟꯅꯒꯤ ꯈꯨꯜꯂꯣꯟꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯑꯩ ꯏꯁꯥꯃꯛ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 63 ꯂꯥꯜꯂꯗꯅ 64 ꯑꯩ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯉꯁꯤꯃꯛꯁꯨ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯊꯝꯖꯅꯤꯡꯕꯁꯦ ꯑꯩ ꯅꯨꯡꯇꯤꯒꯤ ꯄꯨꯡ 3:30ꯗ ꯑꯩ ꯍꯧꯒꯠꯆꯩ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯐꯤ ꯑꯃ ꯑꯗꯨꯝ ꯁꯥꯅ ꯂꯩ ꯑꯗꯣ ꯉꯁꯤꯁꯨ ꯑꯩ ꯅꯣꯡꯉꯥꯜꯂꯛꯄꯗ ꯄꯨꯡ 7 ꯇꯥꯕꯗ ꯑꯩ ꯐꯤ ꯃꯇꯦꯛ 3 ꯁꯥ ꯂꯣꯏ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯃꯤꯇꯤꯡꯁꯤꯁꯨ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯜꯂꯒ ꯃꯇꯝꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦꯅꯦ ꯑꯩ ꯘꯔꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯊꯝꯖꯩ ꯘꯔꯤꯁꯦ ꯑꯩ ꯇꯨꯝꯕꯗꯁꯨ ꯘꯔꯤ ꯑꯃ ꯊꯝꯃꯤ ꯊꯕꯛ ꯁꯨꯕꯗꯁꯨ ꯘꯔꯤ ꯑꯃ ꯊꯝꯃꯤ ꯀꯔꯤꯒꯤꯗ ꯑꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯌꯥꯎꯕꯅꯤꯅ ꯁꯦꯕꯥꯗꯁꯨ ꯅꯪꯅꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯡꯈ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯉꯁꯥꯏ ꯑꯣꯖꯥꯅ ꯍꯥꯏꯔꯤꯗꯨꯅꯤ ꯌꯥꯍꯧ ꯉꯟꯕ ꯑꯁꯤꯅ ꯀꯌꯥꯃꯨꯛ ꯀꯥꯟꯅꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ngana sugi ba thabak se amuk tan ba phangoi hai ba thengna hoboduna ngana sugi ba do tan ba phangoi hai ba asing khang ai mayam thamjani ni aduga ai mamang da khoi 2019 covid howdringai mamang sida ai khoi textile gi oi ba training ang kha sengger bonda chauna pangthoi ko khoi assistant director horilana silanga ba masayisida ay instructor o jay ojaw jay ya aduda satra sing mayam mama hau rakna mayam mama jawre ko ta pide sarkarna adagidi kanana bai lang pide pura pide paisa su mogi kharani tha ahum subadu style chu pi adu loiraga kamdong ge na habada huji pujabada aina matam tu gadi mi sing thongam de ko training du gi lak pase aduga hujingna masak amata udre fi sabado masak amata udre aduna aikhogi nupi oibagi semit lon che si mang tharak pani haibase ai haijaningi aduna ai isa sakri tawde sakri trawda ga su ai masawat seba gi damakta ai chatpa ngamna gi damakta ai fi kanna saraga ai sawat seba je ai chatjabani mayamda sinu sai thumjaningi mauna hasingda ai na haijaning badi kari no haibada ꯊꯕꯛ ꯁꯨꯕꯁꯦ ꯇꯜꯂꯣꯏꯁꯤ ꯀꯔꯤꯒꯤ ꯍꯥꯏꯕꯗ ꯑꯩꯅ ꯇꯜꯂꯗꯤ ꯏꯆꯥꯗꯣ ꯑꯩꯒꯤ ꯇꯧ ꯂꯧꯔꯣꯏꯗ꯭ꯔꯣ ꯑꯩꯒꯤ ꯏꯃꯧꯗꯣ ꯑꯩꯒꯤ ꯇꯧ ꯂꯧꯔꯣꯏꯗ꯭ꯔꯣ ꯑꯍꯜ ꯑꯣꯏꯔꯤꯕ ꯖꯨꯝꯗꯨꯒꯤ ꯖꯨꯝꯕꯨꯔꯦꯟ ꯑꯣꯏꯔꯤꯕ ꯑꯍꯜꯗꯨꯅ ꯇꯜꯂꯒ ꯆꯥꯍꯧ ꯊꯦꯡꯉꯒ ꯑꯩꯒꯤ ꯏꯃꯧ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯩꯒꯤ ꯇꯧ ꯂꯧꯒꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯉꯟꯅ ꯍꯧꯕꯤꯗꯅ ꯀꯔꯤ ꯊꯕꯛ ꯁꯨꯒꯅꯤ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯗꯣ ꯆꯤꯟꯅ ꯉꯥꯡꯗ꯭ꯔꯒꯁꯨ ꯊꯕꯛꯅ ꯇꯥꯛꯄꯁꯦ ꯃꯊꯧꯔꯥ ꯍꯥꯏꯕꯁꯦ ai mayam da thamjani aduna aina haijaning yam sangna so haijararoi aduga aina haijaning badi ekoi huji law singu gi maramda oja singna mayam phajana haire ekoi su law uba chu gi ekoi chu tharaga su pot chu hi bawa yaure ekoi yumdadi yam piena hojare ko aise yam piena hojare adu law su ba imung da thora banina lâu suba gitu ya udah kerja ada nina madu suka jauh nangna madu su jauh sa kilai sa lâu ling jauh kulang celai hana dia halaman singna lâu nek naram de kulang cataga lâu ling naram bro ima sing maya ling naram ko kulang cataga lâu ling narami adugi hajing matam do loi kare
ꯀꯔꯤꯒꯤ ꯁꯨꯂꯣꯏꯒꯅꯤ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯌꯥꯖꯥꯏ ꯑꯩꯅ ꯅꯍꯥꯟ ꯇꯥꯕꯕꯨ ꯑꯜꯀꯥꯇꯤꯕꯨꯔꯣꯝꯗ ꯀꯥꯁꯤꯕꯨꯔꯣꯝꯗ ꯂꯧ ꯁꯨꯕꯒꯤ ꯍꯩꯅꯕꯤ ꯀꯟꯅ ꯍꯣꯠꯅꯈꯠꯂꯛꯏ ꯑꯁꯥꯏ ꯍꯥꯏꯔꯝꯃꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯈꯨꯅꯧꯒꯤ ꯑꯉꯥꯡꯗꯣ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤꯗꯨꯅꯤ ꯂꯧ ꯀꯌꯥ ꯑꯃꯗ ꯐꯧꯃꯣꯟ 3ꯒ ꯄꯤꯔꯒ ꯂꯣꯏꯅ ꯃꯤꯅ ꯂꯧꯈ꯭ꯔꯦ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯁꯨꯅꯤꯡꯗꯕꯒꯤꯅꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯂꯧ ꯁꯨꯅꯤꯡꯗꯕꯗꯨꯇ ꯅꯠꯇꯦ ꯂꯝꯗꯨꯁꯨ ꯃꯥꯡꯉꯦ ꯑꯩꯅ ꯂꯧꯕꯨꯛ ꯀꯨꯝꯗ꯭ꯔꯕꯅꯤ나 미원다 수할라바니나 아이기 러펌도 망해 아두나 거의 러 모양 존토가 야오래 러우세 픽살랐다나 미가 카나다에 살고디 존토기 비나 파래나 러 우다에 살고디 존토기 비 야오래 아시네 아이나 이거기 마시기 잠나 이거이나 컬처스야 잠나 그 어떻게 하나나 가리기 러우보다 까나리 부직나 가리기 러우보다 까나데 아이나 이사 꾼다마나 러우보다 까나다바니 하이바 하나디 अखोगी कराइए पंचमी से जो बगा सरस्वती से पूजा नमी से लौ ताहौरनी बा संबोट खोइरगा लौ हुलौरनी हाइबा अदुई निमितु को नुमिल हौरनी बा अदुई अहलमन सिंगना मदुगी दो कंगना संबोट खोइबा हौरी हाइबा अदो हुजिक कदाई लबुक मसंग खंद्रे ऐ इचा इसुदो चा खिलुइबा यादे कनाना लौ उगदोरिगेने अदुनी ऐना मयांदा थमजनिंबा अदुना मसिगी हैनबिसे मांग खरका सु खरका तमहत पसे अमुक फाब्रा इंगोन को बसे खरा फाब्रा हाइबदो ऐ माइबेन अमसुं ओजासिंग अहलमंदा ऐ थमजनिंगी ओजासिंग ना मयाम मंगांगरे अदुगा अमना ऐना हाइजनिंग बसे अखोगी माइबेनदा वफम अंतका थमजनिंगी करिनो ऐना हाइबदा हजिकी मिसिंग लिथरक पसे मसी इमाइबेनदा ऐना खतंगा मसीसु ऐ थमजनिंगी कइनो हाइबदा अखोगी मिसिंग से जामना लिखथरा अबनिना खरा लेरगा अखोई मैतै से मांखिब सुजायबा अदुना आइगी चा इमौसिंगा आइगी हौगलैबा इचासिंगा मिसिंग से खितंग जामना बगी मसी पौताक से पिबिरगा खरा जामना मसे होनरसिया हाइबसिसु आई इमाइबेदा थमजनिंगी अदुगा अमना ऐना हाइजनिंग मसे करिनो हाइना हाइबदा सागी इमाइबेन दतसु नते अखोगी सात्रा हौगलैबा यूथ की कांगुसे मसीसु अखोइना अंगांग जामबदि लायना मोना निसा चादना गावना लेरगा अंगांग से कदाइ दै जामदोनो नुपि जतसु ताइना बजादि निपागिसु हौगलैबा निपासिंसु मथौनि हाइबासे ऐ हाइजनिंगी अदु मणिपुरी स्कूल गवर्नमेंट स्कूल सिदा मुस्लिम ना तादबा लमदा मैतै रोन स्कूल गवर्नमेंट स्कूल मुटले अदुना मुस्लिम सिंह लेरमद्रगा दी गवर्नमेंट स्कूल मुटकने हाइबा अदुना अखोगी सु मेजॉरिटी हेंगना बहनरसी अदुगा अखोगी इचा सिंगदा इमौ सिंगदा खरसु असिगुम्बा पौताक से पीरगा अखोगी ओइबा मसी कनो तौरसी हाइबा वाफमसी आई मयांदा थमजगे अदुगा बराक भेली मेते कन्वेंशन अखोइना नौना अखोइसु फाउंडर नि मसैसिदा अनौबा होगलकपसिदा मयांना मतेन पांबीरगा जामना तुंग कोइना हिंगना मतिंग थोकना हिंगबा ओइसनो हाइबा वाहै खरसे थमजरगा ऐगी वाहै सिमा तांग सिदा तेंसी